इरेचासें ख्वाई पुनबगी मफमदा करिगुम पाउजेल अमा लाक्सरी मदुदी कांगलुप फुरुप नायदना पुल्लसे अखोय अपुनबगी सक्तम कन्ननबा येलौ इरम चाउननबा अपुनबगी खोलाव लाउरसी मालेमगी लोना इंडियागी लोना असुम वायल पियु मिशम नुपी आंग हाटपा टेररिज्म की थवोंगनी टेररिज्म की थवोंग खुदक लेफलो सत्नबा यादबा एक रिपील तौ मालेम की अमत ngairab miyoibagi hak kannanabagi numit asida apunbagi khongchat apunbagi kholaw punna khonjel hauna lawminarasi amatta si thabiraganu lakloi khoi pulasi khairaruisi kanglup furup aigi magi yetnu leiraganu matam henkragani December gi tang tara aikhoi gi numit International Human Rights Day December gi tang tara miyoibagi hak kanbagi numit asida hauzik thokliba hatna sunabagi thawong ase loisin hananaba amadi afaspa thamjillakpagi mayokta All Manipur United Club Organization amuko poirei leimarol maira paibi apunba Manipur All Manipur Women's Voluntary Association amova Committee on Human Rights Kohor Manipuri Student Federation MSF amasung satminariba loop singa punna sinminaduna Manipur miyam gi oiba khongchat protest rally ama thangmaiban thau ground dagi haujaraga khumal lampa ki main stadium phawba chachagani hariba khongchat asida laikai gi club singi member sing amadi laikai gi maira paibi ma sing mahiroi sing amadi miyam hupna saruk yabiyu namil asida sarkar gi office sing mahiloi sing lanai sinsang sing khudimak isa gi sintha lepiyu December gi tang tara leipak ponamit ni ayuk ki pung tara taba matam dagi Thau ground thangoi bandagi haujaraga khumal lampak main stadium phawa chachagadauri hairiba khongchat asida miyam punamakna saruk yabiyu haiduna paujen jabalakchari nungsi jaraba ireisa khwai khibiki mafamda karigumba paujel ama lakchari madudi kanglup furup naidana punsilasi aikhoi apunbagi saktam kannaba yelhau iram chaunaba apunbagi kholaw laurasi malemgi lona indiagi lona asumba wayel piu Micham nupi angang hatpa terrorism gi thawong ni terrorism gi thawong khudak tale phalo chatnaba yadaba ek repeal taw malem gi amat ngairaba mioi bagi hak kan bagi numit asida apun bagi khongchat apun bagi kholaw punna khonjel hauna lawminarasi amat chi thabiragano laklo ai khoi pullasi khaire roisi kanglup furup aigi magi yetuna leirano matam henkrani December gi tang tara aikhoi gi numit International Human Rights Day December gi tang tara miyoibi hakkan manumit asida haujuk thokliba hana sunabagi thawong ase loisil hananaba amadi Armed Forces Special Power Act 1958 thamjillakpagi mayokta All Manipur United Clubs Organization amuko porei leimaron maira paibi apunba Manipur All Manipur Women Voluntary Association amova Committee on Human Rights Kohor Manipuri Students Federation MSF amasung satminariba lupsinga punna silminaraga Manipur miyam gi oiba khongchat protest rally ama thangmoiban thau ground dagi haurga khumal lampak ki main stadium phawu chachagani hairiba khongchat asida laikai gi club singi member sing amadi laikai gi maira paibi ima sing mahairoi sing punna saruk yabiyo numit asida Sarkar gi loisang sing mahai loisang sing lanai sinsang sing sintha lepiyo saruk yabiyo December gi tang tara leibak pokpa numit ayuk ki pung tara tabadagi thau ground dagi haujaraga khumal lampa ki main stadium da loisang gadaba rally asida miyam punamakna saruk yabiyu haiduna paujen jabalakchari